UV का पाली नहीं है हाउ बदलने ते पाले तो लांबी UV पाले मैं हम ngasi dia khoi lang ami ge awai ba unop siga blog ma cha ma ho jara ge se gira se tha don pyo kudra o se tha doi ne on pibi rakhi bas pe oile me lang ami ne kya ukan ne khang dre akhoi je ngasi je keno da Kakching da ko kha Kakching da chat toi ne akhoi mamang da Guwahati chat da theng rakhiba yamba sweeter ma do si Kakching da la ena hai ba ko adu Kakching da la ko da अखोई जे अदुदा कुइरे प्लान तौगिबा था अनि हुमगी ममांगदगी प्लान तौगिबने डेट 27 जनवरी ना अदो हसी जे अखोई कक्चिंग दा कोइथाउरानी अदो कक्चिंग दा टेका चटकदबसिबु नंग वादोरिबो वारे जा खोंग जतो सुनतरा गाई तो सकदबु वागदब मी अमा लेरेसिदा जेरो दियारी वाबो गांद्रे एनर्जी सेव तोरा लंगा बिदि वाबो हौरी वागल लोइदब वागंग दब मिजि पुरो गाई मुझे से जगांग गइदा बिने नावने रोडने मोय हुम थबा मागी गतंग का कुम हौरे अदु मोय कुमिंग आइदा अखोइना कक्चिंगी इनम होय दो मोय दा अखोइना पोट खरा पिनिंग बा अदु दो मेपा बाजार देगी लेदु गे प्रिया कलेक्शन दगी गाड़ी ममांग दा तोंगबगी कपलाय मको ngawi मा तो यादे जी को ngawi खोंग बरे तरगना इ बन के तो गदब अच्छा ट्रैक्टर की तेल को तो को सो सिता लेरे हेंबिया फोन तोरा दा हने गी को कइना खुमनगी मोय याम्बा स्वीटर होइजे खुमन ने दना खुमनगी केनो मा फियो देरो सिजा खुदै खुमनगी खुदै अमा ओइना गिफ्ट तौरगे अदु लोदरबा सी जाम फजै इतै मगिना अदु याम्बगिना सी लेरे लेबा लोइरे चंगांग गैदा मुक चटले बोरो हेकपम येंगिनरजे सिदा माचौबी ना सिदा बोरोय हेगा बोरोय kan khulli सेमोन आज यावरी तो anga am jori sida बोरोय kam khollage वशानी हराम Kakching lamkhai muk yosale Kakching lamkhai da haijal lage akai matung no ya ba अखोइ से दिसंबर दरा अखोइ चलु तो क्रम कान्दरो चे नवंबर से आसिके मिंचन मिंचन खलमु नवंबर ओ नवंबर दा दोइता Iya, ओइ नो दिसंबर थरक पको अच्छा हा अमा मखाय हायद्रा अखोइ जे पुंग ngarang ngang जे पुंग कनो दो योर के ngang बा 10 दा अदो 12 ता दा ngai ri हजी क्या ता तब चा 12 ता दो ले पिन मंगा वाले 12 ता दा ngai ri hai ngai ri te ma नुआरी ngai ri ya चंगो चंगो lao lao khoi tim lao gai sang na tong pe kho wa ra ma ni या नंसे द पिउ मौ तो ने माय हराव बे yum je सिक नाम ना बेबी yam pikna hazawan मागी वेलकम तो बगी डिजाइन ने सी जे तो मी लाक्ट्री बो मा समायना ची आ लई दोइनी ये खादो खरने बा अदुन थेगे ची अदुम लई दोइ मी फमद्री बो हजी दो लाक पे मी दो फमद्री बो तंकुल हुई ने तांगुले लो बोइनी अच्छा हाउ फू तारे हाउ फूไม่ให้ไปอ่างเจ้าละโอ้สิละजब फजबा एम लेरे ये सुमांग दगी काबम गी स्टेयर है ताई को स्माई कारा सिगे डिजाइन जे यामना यूनिक ओरा फजवान ꯌꯨꯝꯁꯨ ꯐꯖꯅ ꯁꯥꯔꯦ ꯍꯤꯡꯒꯣꯜꯁꯨ ꯄꯨꯈ꯭ꯔꯤꯁꯨ ꯂꯩꯖꯕ ꯍꯤꯡꯒꯣꯜꯁꯨ ꯂꯩꯕ ꯍꯤꯡꯒꯣꯜ ꯀꯣꯏꯐꯝꯁꯨ ꯂꯩꯕ ꯁꯤꯅꯦꯕ ꯄꯥꯝꯃꯤꯁꯦ ꯎ ꯋꯥꯁꯤꯁꯨ ꯀꯛꯇꯦꯀꯣ ꯁꯨꯃꯥꯡꯗ ꯎ ꯂꯩꯔꯁꯨ ꯀꯛꯇꯦꯀꯣ ꯑꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯑꯣꯏꯔꯒꯗꯤ ꯐꯠꯇꯦ ꯁꯤꯁꯦ ꯆꯠꯊꯣꯛꯁꯤ ꯅꯨꯡꯉꯥꯏꯇꯦ ꯁꯣ ꯀꯛꯄꯤꯈ꯭ꯔꯅꯤꯕ ꯑꯗꯨ ꯀꯛꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯁꯨꯃꯥꯏꯅ ꯍꯧꯕꯗ ꯀꯛꯑꯣꯏꯒꯦ ꯍꯥꯏꯔꯨꯕꯒꯤ ꯂꯥꯟ ꯊꯣꯛꯈꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯑꯍꯟꯁꯤꯡꯅ ꯆꯩꯔꯛꯑꯦꯕꯀꯣ ꯑꯩꯗꯤ ꯁꯤ ꯌꯥꯝ ꯄꯥꯝꯃꯦꯕ UV का पाली नहीं है ꯍꯧꯕꯗ ꯅꯠꯇꯦ ꯄꯥꯜꯂꯤꯗꯣ ꯂꯥꯝꯕꯤ ꯌꯨꯕꯤ ꯄꯥꯜꯂꯦ ꯌꯨꯕꯤ ꯄꯥꯜꯂꯦ ꯑꯩꯗꯤ ꯉꯥꯜꯂꯉꯥꯃꯤꯅ ꯌꯨꯕꯤ ꯊꯥꯅꯤꯡꯉꯦ ꯍꯥꯏꯕ ꯀꯗꯥꯏꯗ ꯌꯨꯕꯤ ꯀꯩ ꯍꯥꯏꯔꯤꯗꯨ ꯌꯨꯕꯤ ꯍꯣꯏ ꯅꯪ ꯉꯥꯟꯕꯗ ꯅꯪ ꯌꯨꯕꯤꯃꯨ ꯊꯥꯅꯤꯡꯉꯦ ꯍꯥꯏꯕ ꯅꯪ ꯍꯥꯏꯔꯤꯗꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯌꯨꯕꯤ ꯄꯥꯜꯂꯤ ꯈꯪꯗꯦ ꯉꯁꯤ ꯈꯪꯗꯦ ꯋꯦꯗꯔꯁꯦ ꯌꯥꯝ ꯑꯥꯒ ꯁꯤꯒ ꯀꯃꯥꯏꯅ ꯁꯤꯅ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤꯅ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯒꯨꯋꯥꯍꯥꯇꯤ ꯌꯥꯝ ꯁꯥꯍꯧꯔꯦ ꯑꯁ ꯁꯥꯕ ꯍꯥꯏꯁꯦ ꯅꯍꯥꯟ ꯂꯥꯛꯄꯗꯅ ꯈꯔ ꯇꯧꯏꯀꯣ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯍꯧꯔꯦ ꯀꯌꯥꯃꯨꯛ ꯂꯩꯍꯧꯒꯦ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯞꯇꯥ ꯑꯩꯈꯣꯏ ꯆꯦꯛꯑꯞ ꯆꯠꯄꯁꯦ ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯋꯦꯗꯔꯁꯦ ꯁꯥꯒꯠꯂꯛꯑꯒꯗꯤ ꯆꯦꯛꯑꯞ ꯆꯠꯅꯤꯡꯗ꯭ꯔꯦ ꯆꯠꯁꯤꯀꯣ ꯖꯨꯟ ꯖꯨꯂꯥꯏꯗꯗꯤ ꯂꯥꯛꯄꯤꯔꯅꯨ ꯖꯨꯟ ꯖꯨꯂꯥꯏꯗꯗꯤ ꯑꯁ ꯂꯩꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯆꯠꯇꯝ ꯐꯩ ꯑꯩꯈꯣꯏꯗꯤ ꯁꯨꯛꯆꯠ ꯐꯩ ꯍꯤꯡꯒꯣꯜ ꯇꯨꯔ ꯇꯧꯕ ꯆꯠꯅꯈ꯭ꯔꯦ ꯑꯝꯇ ꯂꯥꯛꯑꯣ
ꯀꯥꯊꯦꯛꯄ ꯈꯣꯠꯇꯣꯛꯄ ꯑꯩꯒꯤ ꯍꯨꯃꯥꯡ ꯊꯣꯛꯄꯤꯗꯗꯤ ꯌꯥꯔꯦ ꯌꯨꯝꯗ ꯂꯩꯕꯁꯨ ꯑꯩ ꯐꯦꯟ ꯎꯏꯌꯦꯕ ꯐꯦꯟ ꯌꯥꯝ ꯐꯩ ꯃꯊꯪ ꯑꯩꯈꯣꯏ ꯆꯠꯂꯕꯨ ꯇꯔꯥꯒ ꯈꯣꯏꯁꯤꯟꯈꯤꯕ ꯂꯩ ꯃꯣꯏ ꯁꯣꯝꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯗ ꯑꯩꯈꯣꯏꯔꯣꯝꯗꯅ ꯌꯥꯝ ꯍꯦꯟꯅ ꯍꯤꯡꯒꯣꯜꯁꯨ ꯈꯨꯆꯥꯎ ꯑꯃꯅꯤꯅꯤ ꯑꯩꯈꯣꯏ ꯆꯦꯅ ꯄꯥꯝꯖꯔꯤꯁꯦ ꯁꯨꯃꯥꯏꯅ ꯍꯤꯡꯒꯣꯜ ꯆꯥꯎꯅ ꯍꯤꯡꯒꯣꯜ ꯀꯣꯏꯕꯁꯤꯅꯤ ꯃꯥ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ ꯍꯤꯡꯒꯣꯜꯁꯨ ꯀꯣꯏꯕ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯨ ꯂꯩꯖꯕ ꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨ ꯅꯪꯒꯤ ꯍꯤꯡꯒꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯅꯤꯉꯥꯏ ꯇꯧꯔꯁꯦ ꯑꯩꯈꯣꯏꯁꯨ ꯄꯨꯈ꯭ꯔꯤ ꯂꯩꯕꯗꯣ ꯑꯩꯈꯣꯏꯗꯤ ꯄꯨꯈ꯭ꯔꯤ ꯃꯦꯟꯁꯤꯟꯈ꯭ꯔꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯁꯦꯕꯥ ꯅꯨꯃꯤꯠ ꯑꯗꯨꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯇꯥꯏ ꯃꯤꯁꯧ ꯆꯪꯅꯤꯅꯀꯣ ꯑꯩꯈꯣꯏ ꯍꯥꯏꯅꯔꯦ ꯃꯦꯟꯁꯤꯟꯈ꯭ꯔꯁꯤ ꯀꯥꯟꯗꯦꯕ ꯅꯨꯡꯁꯤ ꯇꯧꯊꯣꯛꯈ꯭ꯔ ꯃꯄꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯄꯝꯒꯦꯒ ꯌꯥꯔꯛꯇꯦ ꯍꯧꯖꯤꯛꯀꯥꯟꯗ ꯑꯃꯨꯛꯇ ꯄꯝꯒꯦ ꯍꯥꯏꯕꯁꯦ ꯌꯦꯡꯒꯦ ꯌꯥꯔꯛꯄ꯭ꯔꯥ ꯌꯦꯡꯁꯦ ꯑꯗꯨ ꯀꯅꯥꯅ ꯄꯝꯒꯦ ꯑꯗꯨ ꯀꯞꯈ꯭ꯔꯗꯤ ꯇꯣꯛꯑꯦꯅꯦ ꯄꯝꯒꯦ ꯑꯗꯨ ꯄꯝꯒꯦ ꯂꯥꯛꯑꯦ ꯅꯪꯉꯣꯟꯗꯗꯤ ꯈꯔꯕꯨ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠꯄꯨ ꯌꯥꯔꯛꯑꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯉꯥꯡꯅ ꯍꯦꯛ ꯀꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯤꯗꯤ ꯃꯥꯟꯗꯅ ꯃꯤꯗꯤ ꯃꯥꯟꯗꯅ ꯑꯩꯁꯦ ꯂꯥꯛꯑꯣ ꯍꯤꯡꯒꯣꯜ ꯌꯦꯡ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯂꯥꯛꯑꯣ ꯁꯤꯗ ꯌꯦꯟ ꯃꯦꯀꯥꯅꯤꯖꯝꯗꯤ ꯋꯥꯟꯗ ꯌꯦꯟꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯔ ꯏꯃꯥ ꯌꯥꯝꯅ ꯀꯣꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯋꯦ ꯁꯤꯗ ꯃꯔꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯥꯏꯔꯥꯅ ꯌꯦꯟ ꯃꯔꯨꯝ ꯂꯧꯁꯜꯂꯤ ꯃꯥꯏꯔꯥ ꯄꯦꯟꯕꯝ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯤ ꯐꯖꯔꯦ ꯑꯆꯧꯕꯁꯤꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯠ ꯄꯦꯟꯗ꯭ꯔꯣ ꯅꯪ ꯍꯥꯞꯄꯤꯗ꯭ꯔꯣ ꯑꯣꯇꯦꯀꯥꯁꯨ ꯈꯔ ꯃꯥꯜꯂꯦꯁꯦ ꯑꯆꯧꯕ ꯑꯅꯣꯏꯕꯁꯤ ꯃꯥꯅꯤ ꯁꯤꯗꯤ ꯅꯪꯒꯤ ꯍꯥꯞꯄꯤꯔꯒꯦ ꯐꯅꯤ ꯌꯦꯡꯉꯨ ꯀꯣꯏꯂꯔꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯔꯖ ꯑꯃ ꯃꯔꯛꯇ ꯍꯦꯛ ꯌꯥꯎꯔꯛꯄꯅꯦ ꯂꯩ ꯅꯨꯡꯁꯨ ꯗꯦꯀꯣꯔꯦꯠ ꯐꯖꯅ ꯇꯧꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯗ ꯆꯥ ꯊꯛꯄꯤꯔꯤ ꯑꯗꯣ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯧꯅꯤ ꯃꯧ ꯃꯧ ꯑꯅꯧꯕꯤ ꯗꯦꯠ 25ꯇ ꯍꯣꯡꯕ ꯁꯤ ꯂꯨꯍꯣꯡꯕꯩꯅꯤ ꯀꯩꯅꯣ ꯑꯣ ꯁꯤ ꯂꯨꯍꯣꯡꯕꯩꯅꯦ ꯑꯣ ꯅꯍꯥꯟ ꯃꯤ 13 ꯍꯣꯡꯉꯦ ꯑꯗꯣ ꯀꯛꯆꯤꯡꯗ ꯑꯗꯣ 13 ꯍꯣꯡꯕꯗꯨꯗ ꯌꯥꯎꯍꯧꯕ 13 ꯌꯥꯎꯍꯧꯔꯦ ꯑꯩꯈꯣꯏꯒꯤꯁꯨ 13 ꯅꯣꯡꯃꯗ ꯅꯣꯡꯃꯗꯅꯦ ꯍꯥꯏꯁꯦ ꯅꯣꯡꯃꯗ ꯀꯛꯆꯤꯡꯗ 13 ꯍꯣꯡꯉꯦ ꯍꯥꯏꯕ ꯀꯗꯥꯏꯗ ꯂꯝꯕꯤ ꯆꯠꯄꯗ ꯑꯅꯤꯗ ꯅꯠꯇꯦ ꯐꯪꯅꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯆꯥꯕ ꯍꯧꯗ꯭ꯔꯤꯕꯣ ꯅꯪ ꯑꯩꯈꯣꯏ ꯀꯩꯅꯥꯃꯌꯨꯝꯒꯤ ꯂꯩꯔꯛꯇꯣ ꯑꯗꯨꯗ ꯑꯩꯗꯤ ꯆꯥꯛꯅ ꯍꯦꯟꯅ ꯆꯥꯅꯤ ꯆꯥꯛꯄ ꯌꯥꯝ ꯆꯥꯗꯦ ꯃꯌꯥꯝꯁꯦ ꯆꯥꯕ ꯆꯤꯟ ꯁꯥꯏꯕ ꯂꯦꯞꯐꯝꯗꯤꯅꯤ ꯑꯣꯇꯤꯀꯥꯁꯨ ꯑꯌꯥꯝꯕꯅ ꯂꯣꯏꯗꯤ ꯂꯦꯞꯅꯔꯕꯅꯦ ꯑꯗꯣ ꯂꯐꯣꯏ ꯑꯃꯨꯛ ꯄꯨꯈꯠꯂꯒ ꯑꯃꯨꯛ ꯆꯥ ꯂꯩꯔꯝꯃꯤꯅꯦ ꯆꯥꯁꯜꯂꯣ ꯑꯩꯈꯣꯏ ꯆꯦꯒ ꯁꯤꯗ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯏꯇꯩꯃ ꯄꯥꯟꯊꯣꯏꯒꯤ ꯕꯕꯥꯅꯦꯕꯀꯣ ꯏꯇꯩꯃ ꯄꯥꯟꯊꯣꯏꯒꯤ ꯕꯕꯥꯗ ꯑꯩꯈꯣꯏ ꯆꯦꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯟꯅ ꯆꯠꯊꯔꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯁꯨꯃꯥꯡꯗ ꯀꯩꯗ ꯊꯥꯕ ꯑꯩꯈꯣꯏꯗꯤ ꯐꯩ ꯐꯠꯇꯦꯅ ꯂꯣꯏ ꯌꯥꯟꯊꯠꯍꯜꯂꯤꯗꯅꯀꯣ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣই ꯆꯦꯅꯗꯤ ꯎ ꯌꯥꯟꯊꯠꯄꯁꯦ ꯌꯥꯝ ꯄꯥꯝꯖꯗꯕ ꯑꯗꯨꯒꯤ ꯁꯤꯗ ꯊꯥꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯨꯝ ꯑꯍꯜꯁꯤꯡꯗꯒꯤ ꯈꯪꯍꯧꯕ ꯌꯥꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯆꯦꯅ ꯁꯨꯝ ꯑꯍꯟꯁꯤꯡꯒꯤ ꯊꯦꯡꯅꯕ ꯌꯥꯗꯦ ꯑꯗꯨꯝ ꯃꯥꯅ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯍꯪꯍꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯨꯄꯤꯒꯤ ꯃꯥꯏꯆꯧꯒ ꯂꯩꯔꯗꯤ ꯃꯥ ꯑꯣꯏꯔꯛꯇꯣꯏꯅꯤ ꯆꯦꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯦꯅꯤ ꯅꯥꯎꯔꯦꯝ ꯑꯦꯂꯤ ꯅꯥꯎꯔꯦꯝ ꯑꯦꯅꯤ ꯍꯥꯏꯔꯣ ꯑꯦꯅꯤ ꯏꯟꯇꯔꯚꯤꯌꯨ ꯑꯣꯏꯅ ꯍꯧꯔꯦ ꯄꯣꯗꯀꯥꯁ ꯑꯣꯏꯅ ꯍꯧꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛ PhD ꯇꯧꯔꯤ DMUꯗ ꯀꯩ ꯁꯕꯖꯦꯛꯇ ꯁꯣꯁꯤꯌꯣꯂꯣꯖꯤꯗ ꯄꯣꯗꯀꯥꯁ ꯃꯈꯥ ꯆꯠꯊꯕꯤꯔꯣ ꯏꯇꯩꯃ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯃꯦꯟꯁꯦ ꯀꯛꯆꯤꯡꯗ ꯀꯣꯏꯔꯛꯑꯣ ꯀꯛꯆꯤꯡꯗ ꯂꯥꯛꯑꯣꯅ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯅꯍꯥꯟꯁꯦ ꯌꯥꯝ ꯆꯥꯟꯅꯅ ꯑꯃꯈꯛꯇꯅꯦꯕ ꯍꯜꯂꯤꯁꯦ ꯑꯗꯣ ꯌꯥꯝ ꯅꯛꯅ ꯍꯜꯂꯤꯕ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯏꯆꯦꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯏꯆꯦ ꯑꯦꯅꯤꯒꯤ ꯁꯤꯅ ꯆꯦ ꯀꯩꯕ ꯃꯥꯏ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯔꯣꯅꯤꯌꯥ ꯔꯣꯅꯤꯌꯥ ꯃꯥꯅ ꯁꯤꯝꯗꯤ ꯈꯪꯉꯦ ꯔꯣꯖꯤꯌꯥ ꯍꯥꯏꯕ ꯀꯩꯅꯣꯗꯤ ꯏꯆꯟꯗꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯀꯣꯏꯊꯣꯔꯛꯑꯗꯤ ꯐꯔꯛ ꯇꯥꯔꯅꯤꯅ ꯑꯩ ꯍꯪꯀꯥꯟꯗ ꯃꯥꯗꯣ ꯃꯁꯛꯇꯣ ꯃꯥꯟꯅꯃꯟꯕꯒꯤ ꯀꯩꯅꯣꯅ ꯍꯪꯀꯠꯂꯒ ꯑꯃꯨꯛ ꯌꯦꯡꯉꯦꯕꯀꯣ ꯑꯗ ꯃꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟꯁꯇꯣ ꯍꯥꯏꯕꯗꯣ ꯑꯃꯅ ꯁꯥꯏ ꯊꯥꯗꯕꯅꯦ ꯊꯥꯗꯗꯕꯅꯦ ꯍꯥꯏꯕꯗꯣ ꯑꯩ ꯗꯤꯐ꯭ꯔꯦꯟꯁ ꯄꯨꯊꯣꯛꯄ ꯍꯩꯇꯦ ꯃꯕꯥꯅꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯇꯣꯏꯃꯟꯅ ꯌꯦꯡꯉꯛꯄꯩ ꯃꯥꯜꯂꯦ ꯈꯪꯉꯦ ꯑꯗꯣ ꯑꯩꯁꯦ ꯁꯤꯒꯤ ꯇꯤꯝꯁꯦ ꯑꯩꯅ ꯊꯥꯏꯅ ꯑꯩꯁꯦ ꯀꯩꯅꯣꯗ ꯒꯥꯏꯅꯤꯗ ꯂꯩꯌꯦꯕꯀꯣ ꯀꯩꯅꯣꯗ ꯔꯤꯝꯁꯇ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯅꯤ ꯆꯠꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯗꯤ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯦ ꯃꯣꯏ ꯌꯦꯡꯉꯒ ꯄꯣꯊꯥꯏꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯀꯩꯅꯣ ꯑꯅꯤ ꯆꯠꯄꯤ ꯍꯥꯏꯁꯤꯕꯣ ꯈꯪꯗꯕꯗꯣ ꯑꯗꯨꯒ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯌꯥꯝ ꯊꯤꯅ ꯐꯨꯃꯛꯅꯕ ꯗꯤꯁꯦꯝꯕꯔ ꯊꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯄꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯅꯤ ꯆꯠꯄꯤꯁꯦ ꯊꯦꯡꯅꯗꯣꯏꯅꯦꯕꯀꯣ ꯑꯅꯤ ꯆꯠꯄꯤꯁꯦ ꯌꯦꯡꯕꯗꯒꯤ ꯑꯩꯁꯦ ꯊꯤꯅ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩꯅ ꯐꯥꯔꯁ ꯑꯣꯏꯅ ꯈꯪꯕꯁꯦ ꯀꯩꯅꯣꯒ ꯂꯝꯉꯥꯟꯕꯤꯒ ꯆꯤꯆꯦ ꯑꯣꯏꯔꯅꯤꯀꯣ ꯆꯦ ꯋꯥꯡꯉꯦꯟꯕꯤꯒ ꯑꯃ ꯁꯨꯃꯥꯏꯅ ꯑꯔꯤꯕ ꯏꯁꯩ ꯑꯃ ꯂꯩꯕꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨ
ꯈꯣ ꯑꯗꯨꯗꯤ ꯆꯍꯤ ꯆꯥꯏ ꯈꯤꯇꯪ ꯈꯪꯗꯧꯅꯗꯤ ꯆꯦꯒ ꯀꯧꯁꯜꯂꯨꯔꯒ ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯏꯔꯝꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯨꯔꯅꯨ ꯑꯗꯨ ꯇꯣꯉꯥꯟꯅ ꯍꯥꯏꯔꯛꯑꯣ ꯍꯧꯖꯤꯛ ꯑꯩꯅ ꯆꯦꯅ ꯀꯧꯁꯜꯂꯨꯔꯦꯕꯀꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯒ ꯂꯥꯁꯇ ꯆꯦ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯆꯟ ꯅꯨꯄꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯅ ꯍꯜ ꯂꯩꯔꯝꯃꯦ ꯁꯤꯝꯁꯤꯝꯒ ꯕꯦꯁ ꯑꯣꯏ ꯂꯩꯔꯝꯃꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯨꯜꯂꯒ ꯏꯌꯥꯝꯕꯒ ꯑꯩꯈꯣꯏꯈꯩꯁꯦ ꯁꯨꯝ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯅ ꯁꯥꯔꯝꯕꯅꯦ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯅꯦ ꯑꯩꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯂꯨ ꯊꯥꯕꯒꯤꯅ ꯌꯥꯎꯔꯛꯄꯗꯣ ꯑꯗ ꯆꯦ ꯋꯥꯡꯂꯦꯝꯕꯤꯅ ꯑꯂꯨꯒ ꯄꯨꯔ ꯂꯥꯛꯄꯗ ꯁꯤꯝꯁꯤꯝꯅ ꯅꯠꯇ꯭ꯔꯣ ꯑꯩ ꯆꯦ ꯋꯥꯡꯂꯦꯝꯕꯤꯅ ꯑꯂꯨ ꯄꯨꯔꯛꯑꯦꯒ ꯇꯧꯔꯒ ꯍꯥꯏꯕꯗꯣ ꯑꯗꯩ ꯌꯦꯡꯉꯦ ꯁꯨꯝ ꯌꯦꯡꯊꯔꯛꯄ ꯀꯥꯟꯗ ꯑꯃ ꯂꯩꯕꯥꯛꯀꯁꯦ ꯀꯟꯕꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯀꯟꯗꯕꯗꯣ ꯂꯩꯕꯥꯛ ꯀꯜꯂꯦꯒ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯅꯣꯡꯃꯗꯒ ꯀꯩꯁꯨ ꯅꯣꯏꯗꯣ ꯈꯤꯇꯪꯗ ꯇꯧꯒꯦꯒ ꯑꯝꯇ ꯈꯟꯗꯦꯕ ꯑꯗꯨꯝ ꯉꯝꯃꯤꯈꯩ ꯅꯣꯏꯅ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯄꯣꯛꯄꯗꯣ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯉꯛꯄ ꯀꯥꯟꯗꯗꯤ ꯑꯩꯅ ꯈꯜꯂꯦ ꯃꯣꯏ ꯑꯂꯨ ꯊꯥꯕꯁꯦ ꯉꯁꯤ 4 daysꯅꯦ ꯉꯁꯤꯗꯤ 6 daysꯅꯦ 7 daysꯅꯦ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯗꯨꯀꯥꯟꯗ ꯃꯣꯏꯒꯤꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯗꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯏꯊꯟꯇ ꯑꯗꯨꯝ ꯀꯥꯜꯀꯨꯂꯦꯠ ꯇꯧꯋꯦꯕꯀꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯗꯣꯏꯅꯦ 8 days ꯁꯨꯕꯗꯅ ꯀꯩꯅꯣ ꯑꯃ ꯂꯣꯏꯁꯤꯟꯕ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯊꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯁꯤꯅ ꯌꯥꯝ ꯆꯥꯎꯕ ꯍꯦꯜꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯑꯃ ꯂꯩꯕ ꯀꯥꯟꯗ ꯑꯩꯁꯨ ꯀꯩꯅꯣꯝꯃ ꯊꯥꯕ ꯌꯥꯏꯌꯦ ꯈꯟꯕꯗ ꯆꯠꯂꯦ ꯆꯠꯄ ꯀꯥꯟꯗ ꯑꯩ ꯐꯥꯔꯁ ꯗꯦ ꯁꯦꯀꯦꯟ ꯗꯦꯒꯗꯨꯗꯤ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯒ 3rd day ꯁꯨꯕꯗꯒꯤꯗꯤ ꯑꯩꯁꯦ ꯅꯥꯄꯤꯒꯁꯦ ꯐꯥꯜꯂꯦ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯏꯃꯥꯕꯣꯛꯅ ꯃꯔꯣꯏ ꯂꯩꯌꯦꯕꯀꯣ ꯃꯔꯣꯏꯗꯣ ꯀꯩꯅꯣ ꯐꯨꯛꯇꯣꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯣ ꯊꯥꯖꯤꯟꯁꯦ ꯂꯩꯔꯝꯕꯗꯣ ꯃꯔꯣꯏꯒꯗꯣ ꯊꯥꯖꯤꯟꯁꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯝꯃ ꯇꯧꯕꯗ ꯑꯩꯅ ꯍꯥꯏ ꯑꯩꯈꯣꯏ ꯆꯨꯖꯥꯛꯀ ꯍꯧꯖꯤꯛꯇꯤ ꯆꯨꯖꯥꯛ ꯊꯥꯕ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯅꯤ ꯆꯨꯖꯥꯛꯀꯗꯣ ꯈꯔ ꯊꯥꯖꯤꯟꯁꯦ ꯑꯩꯁꯦ ꯀꯩꯀꯩꯅꯣ ꯈꯔ ꯊꯥꯖꯤꯟ ꯈꯣꯠꯆꯤꯟꯕꯁꯦ ꯇꯝ ꯌꯥꯏ ꯑꯩꯁꯦ ꯍꯌꯦꯡ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯈꯔ ꯁꯨꯝꯕꯁꯦ ꯈꯔ ꯇꯧꯔꯛꯀꯗꯣꯏꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯕꯗꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯗꯨꯝ ꯈꯛꯇ ꯂꯩꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯊꯥꯖꯤꯟ ꯈꯣꯠꯆꯤꯟꯕ ꯇꯧꯕꯁꯤꯁꯨ ꯈꯔ ꯍꯩꯒꯗꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯅꯣꯏꯒꯤ ꯀꯥꯡꯕꯨꯗꯒꯤ ꯑꯩꯅꯇꯁꯦꯡꯅ ꯐꯪꯈꯤꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯟꯅ ꯈꯟꯖꯜꯂꯨꯗꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯝꯅ ꯐꯖꯅ ꯏꯟꯁꯄꯥꯌꯔꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯇꯥꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯋꯥꯕꯗꯤ ꯐꯖꯅ ꯋꯥꯏ ꯑꯗꯨ ꯅꯨꯡꯁꯥꯒ ꯁꯥꯕꯀꯣ ꯂꯩꯕꯥꯛꯇꯨꯅ ꯃꯔꯨ ꯑꯃ ꯑꯗꯨꯃꯥꯏꯅ ꯆꯥꯛꯁꯦ ꯊꯥꯕ ꯍꯧꯔꯦ ꯐꯥꯔꯁ ꯇꯥꯏꯝ ꯑꯣ ꯀꯅꯥ ꯄꯤꯖꯗꯣꯏꯅꯣ ꯂꯣꯏꯃꯛ ꯀꯣꯟꯅꯒꯗ꯭ꯔꯣ ꯀꯣꯟꯅꯅꯤ ꯄꯤꯖꯗꯣꯏꯅꯦ ꯃꯃꯥꯡꯗ ꯍꯥꯞꯄꯣ ꯑꯗꯨ ꯍꯥꯟꯅ ꯆꯥꯍꯜꯂꯣ ꯃꯃꯥꯡꯗ ꯍꯥꯞꯄꯗꯤ ꯍꯥꯟꯅ ꯆꯥꯔꯦꯅ ꯁꯣꯏꯗ꯭ꯔꯦ ꯑꯗꯣ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯣꯔꯦꯟ ꯐꯖꯅ ꯀꯩꯅꯣ ꯇꯧ ꯔꯤꯚꯤꯌꯨ ꯇꯧꯔꯛꯑꯣꯀꯣ ꯑꯗꯣ ꯍꯥꯎꯗꯧꯗꯤ ꯃꯥꯟꯕ꯭ꯔꯣ ꯅꯠꯇꯦ ꯑꯊꯣꯡꯕ ꯃꯤꯗꯅꯤ ꯍꯪꯖꯔꯤꯁꯦ ꯍꯥꯎꯕꯅꯦ ꯑꯩ ꯉꯁꯥꯏ ꯈꯔ ꯇꯦꯁ ꯇꯧꯔꯦ ꯍꯥꯏꯗꯤ ꯍꯥꯎꯇꯕꯗꯣ ꯄꯤꯖꯅꯤꯡꯗꯕ ꯏꯇꯩꯃꯅ ꯉꯥꯡꯉꯤꯁꯦ ꯑꯝ ꯇꯥꯕꯤꯗ꯭ꯔꯦ ꯏꯇꯩꯃꯅ ꯁꯦꯝꯖꯕ ꯎꯃꯣꯔꯣꯛ ꯑꯆꯥꯔ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯣꯡꯕ ꯎꯇꯤ ꯊꯣꯡꯕ ꯑꯃꯅꯦ ꯎꯃꯣꯔꯣꯛ ꯑꯆꯥꯔꯅꯦ ꯍꯥꯎꯕ꯭ꯔꯥ ꯐꯦꯠ ꯇꯧꯔꯦꯀꯣ ꯑꯗꯣ ꯇꯦꯁꯄꯇꯥ ꯍꯥꯞꯄ ꯀꯥꯎꯕ ꯅꯔꯛꯄꯗ ꯅꯤꯡꯁꯤꯡꯉꯛꯏꯕ ꯑꯩꯈꯣꯏ ꯀꯣꯏꯕ ꯑꯃꯨꯛ ꯆꯠꯂꯅꯤ ꯀꯥꯏ ꯄꯨꯕꯤꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯗꯦ ꯀꯥꯏꯗ ꯄꯨꯕꯤꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯀꯗꯕꯒꯤ ꯁ꯭ꯀ꯭ꯋꯥꯠ ꯂꯩꯔꯦ ꯁꯤꯡꯒꯜ ꯄꯥꯟꯕ ꯂꯩ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯄꯣꯇꯦꯀꯥꯗꯒ ꯆꯤꯜꯂꯗꯤ ꯌꯥꯝ ꯐꯖꯒꯗꯕ ꯄꯣꯇꯦꯀꯥ ꯂꯩꯁꯦ ꯅꯉꯣꯟꯗ ꯆꯤꯜꯂꯗꯤ ꯐꯖꯅꯤꯀꯣ ꯑꯣꯀꯦ ꯃꯊꯛꯀꯤ ꯑꯋꯥꯡꯕꯩ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯅꯥꯅꯣ ꯆꯟꯗ꯭ꯔꯃꯨꯈꯤꯗꯤ ꯁꯤꯔꯣ ꯌꯦꯜꯂꯣꯁꯦ ꯀꯩ ꯃꯃꯤꯡ ꯑꯃ ꯈꯪꯗꯦꯗ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯀꯣꯏꯕ ꯆꯠꯁꯦꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯄꯨꯡꯁꯦ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟ ꯈꯛꯇꯪ ꯆꯠꯂꯅꯤ 2-3 ꯆꯠꯁꯦꯅ ꯇꯧꯅꯔꯝꯕꯅꯦꯕ ꯑꯗꯣ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟ ꯀꯣꯏꯊꯔꯨꯔꯒ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯃꯣꯏꯔꯣꯝꯒꯤ ꯁꯣꯔꯣꯛꯁꯤꯗꯤ ꯕꯦꯔꯥꯅꯦꯍꯦ
คนแบบที่โกยลาทาประตูมุขายน่ะแต่นั้นพัชรีคนลำดีกันดูไงนะดูลิปสติกเต็มต้องเตะด้วยมาช่วงต่อดูยองชิดดิเล่นคุณลักชิดตายสกิดต่อมาเลย จิงการ์เดนอยู่เลยยามคุยเรื่องสิ่งที่เขาช่วยกับปุ่นแล้วก็ไทยนะไอ้นั่นก็คลาส7การ์ดปัดไว้เดี๋ยวจัดคิดเป็นแบบนั้นแค่นี้นิ่งจังเลยการ์เดนมาทักตัวดาวคุยน่าตัวซึ่งจัดพวกเขาพูดที่เขานิ่งจังอย่างแต่ยังนิ่งจังเลยน้อยจัดน่ารักเลยนะฮันนะวันนี้เดี๋ยวนี้เราจะเรียนคลาส6 7 das วันที่ก้า ลักไหนดำน้อยอยู่ที่นั่น วันที่ก้าสิเขาช่วยนะอ่างปังมาเลยตัวอีเจ้ แต่ยามตัวนึงเลยจะมาเดี๋ยวคือแบบรู้สึกว่าคังงว่านั่นแหละไอ้ก็มาก็ชนะปันอะไรกันที่จะเอาเถอะ ไม่ได้คุกเลยเนี่ย อย่าเลยนะพ่อไอ้เงินปลาเก็บ คนที่ชิมปลาลิมันจะคุกอะไรจริงตั้งไงไม่เอาปลาในนั้นปลามันเป็นที่เดียวที่เดียว ตรงนี้หรอตรงไหนหรอวันที่ก้าก็yang masih jaga jauh pergi. Yam cerita ni macam. Tolong mer. Tuh malu ada tu terus. Bukan nggak beres kue, mau apa dari tadi? Nah bila aku tuh nggak hai lah masih. Boleh makan. Angang nasi dah makan tadi deh tu kah. Kau ahan gay na. Aku ahan gay na masak tadi deh. Nanti kain terkecil deh, Pak. Kong tu macam ni semua tu nak ada kosel lo. Kau tak tahu lo. Angang nggak cakap ni nanti kata deh. Zaza di kau yang sih kita lah ini macam je. Garden ni orang putih angang lagi on gre. Saya ke lem ke lem bagai ju. Saya ni asal kau ada. Maju sini orang tu umur, orang umur deh. Otika, adu tala di nang 2, 3. Sewa 2. Semaina. 3. Foto zukan nak kapi. Semaina pula dia kau di cameraman je. Photographer hai tare ne. Otika na terdi late ba. Tu kan ke? Bit nungsi ba ni le me mathak ta. Garden mathak ta ki semaina. Yang darak pazidi fazai ada yellow da origin ina hangama pan ang hananga ngone da lakhi badu ga di am khena rame garden je hojik se khoi team je reels khara live ma am loi hei ga da ba ma tau se na kan na khanari Sari tau ni loi dri ba. adu di rehearsal ni loi re kumda na re khoi team je Kakching gi kaithel macha hai kaithel macha da amda han dok yo sida Kakching bora le de mayam gi bora le de muga sida cha no he pe thak ki je na sing bora gi aseng mom pham sida horak pa okay hen tar ru Terus kan tak baik. Saya langgar le mai ni ka. Tahu. sini phasa thui ni bai Lang mau yau le. Glow kai dah. Singju ne Kakching bora ne ke mix tau le mixer ne sa doi moi nupi team gai som le re nupa team gai khoi som da le re sai itum butum dri ba kai nong tau ri da Tum diri di. Mà hao nhiều làm đi. Hao bra. Usin ra. À xong cái chawai kia xem mà hao nhiều này, si chawai nó tiền à, xong chawai. Usin ra lối thay bộ quả. Usin ra thì mỗi cái gì mà mình sẽ tông lại hay kêu mà mình ngay rong. Ở khi chúng ta khăn thì sẽ ham bên tay. Gigi na ngai ram me Sana. Is I don't know. kai da no ma hong khang tra bo na sai no nga ma dai noi kai chat lui hayo Yung chỉ dưng. da ngai ma sang o na Hay mà. es